ꯃꯤꯐꯝ ꯑꯣꯏꯔꯤꯕ ꯑꯪꯒ ꯏꯁꯂꯥꯝ ꯂꯩꯀꯥꯏ ꯇꯥꯟꯅ ꯄꯨꯖꯔꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯔꯝꯗꯝ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯈ꯭ꯋꯥꯏ ꯄꯤꯔꯤꯉ ꯂꯥꯛꯆꯔꯤꯕ ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯔꯛꯄꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯑꯃꯗꯤ ꯁꯍꯖꯣꯛ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯔꯝꯗꯝ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯏꯄꯥ ꯏꯄꯥ ꯏꯕ ꯐꯥꯈꯤꯕꯒꯤ ꯃꯊꯛꯇ ꯗꯦꯜꯁꯤ ꯑꯒꯦꯟꯁ ꯗ ꯀꯤꯂꯤꯡ ꯑꯣꯐ ꯁ꯭ꯔꯤ ꯑꯦꯛꯁꯥꯝ ꯗꯤꯐꯦꯟꯁꯤ ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯃꯥ ꯏꯕꯦꯜ ꯏꯄꯥ ꯏꯄꯥ ꯃꯔꯨꯞ ꯃꯄꯥꯡ ꯐꯥꯈꯤꯕꯒꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯅ ꯄꯥꯎꯖꯦꯟꯖꯔꯤ
Ang talaga mato sa kutsan munip ay pinto pakay din nalitan na kahit hawag din naragka dan itu tulis kena dari direktur boleh sebab maka Islam mereka dengan sini Islam juga
sabi